Miss Paodam Tabiribu Kwaipan Mapurina Naorem Hanma Maktada Taram Nokchari Loinana Kurumjari Masigi Maribu Pauda. Numinini Satagada State Level Webinar Workshop on Adventure Sports Ngasi Manipur University na host Oiduna Hodokre. Kakching District ki Uwa Thabada Thawayawa Mioi Ahumda Certificate Amadi Sel Gimana Sing Pikre. Loinana Jiribamda COVID Care Center Hangnabagi Damakta Yengsinba Medical Team Amangasi Tunglakre. Mapungoibo Paumu Pizari. 2-day state level webinar workshop on adventure sports Manipur University na host Oiduna Haukre. Department of Physical Education and Sports Science Fit India Campaign Committee and Fit India Club Manipur University Kanchipur Galoina na Indian Mountaineering Foundation Northeast John Gapuna Kusamnaduna Hairiba webinar workshop ase pangthokpani hairi ngasi workshop hawdokpa session da Manipur University gi VC Journal Singna chief guest oiduna hayeng fawbada sathagadaba online workshop adu hawdoki ngasi ahobadumita Dr. L Santosh Singh Coordinator Adventure Sports Manipur University amadi Dr. K Romeo Mitei Secretary Indian Mountaineering Foundation na keynote amadi Adventure Sports ki matangda wangangki Webinar workshop asigi nini chanbanumita Dr. L Surjit, former President MMTA amadi Padmasri G Anita Devi na Adventure Sports ki matangda wa ngangadori. Kakching District asida COVID-19 nga mari leina na ngasi July 3 ki nungtil pung ani fawbada leikiba Quarantine Center summary report ki matungina Community Quarantine Center amadi Institutional Quarantine Center amada apunba inmate lisingani chamaga maudra Tarit Lairake, Hariba, Quarantine Center, Tokiba inmate Singasiki Manunda, inmate Lisingani Subna, Marifuga Mapaldi, COVID-19 test over the negative Oiduna Mayumda Disas Tokiba, Amadi positive Oirakpasingna, COVID Care Center, Natragana Isolation Water Puduna Thamke. District Asida Apunba Mioi, Maudraga Manga, COVID-19 positive confirm Oiki, Masigi Manunda Mioi, Yankai Matoidi, Narubadagi, Farakre, Containment Jonna, Ahum Lady, Hoje. Quarantine Center da inmate chamasumna taret aduga Institutional Quarantine Center da inmate ama quarantine tawtuna lady COVID Care Center Kakching dana mioi taraga manga layengli Thawal Forest Division amadi Thongjau Union Club amasung Social Welfare Club Thongjau ga punna TUC ground da pangthokiba ban mahasab ki thauramda u chara kaya thakre ngasigi ban mahasab thauram aduda Manitko gi chairman su oiriba Hianglam SC Honorable MLA Dr. Y Radisham Singh Waikhong Gram Panchayat ki Pradhan W Projen Singh DFO Thawal Debla Leprakpam amadi Valentina Ilangbam Brand Ambassador Green Manipur Mission na daistapamki ngasigi humudra mathoi suba ban mahasab Palangamari Lainana Kakching District ki Uwa Thabada Thawai Yaujaba Mioi Ahum Khangatuna Pungning Thawgatpa oina certificate amadi selgi mana singsu piki ngasi environment ki mana phangkiba mioi singdi KSI Surjit Singh Secretary Adam Kakching KSI Chauba Singh Secretary Grace Cotes Academy Kakching amadi Srimati M Inakunbi Devi ex chairperson aduga ward number 8 ki councillor oiribini Masigi prize fangkrabasingna makoi gi haurakpagi amadi tungda tawgadaba wari kaya miyamda duna paudamki Divisional Forest Officer DFO Thawal gi mijeng makada Yaripo Universal College amasung college asigi NSS Union sinduna humudra mathoi suba banma sub 2020 ki thawram ngasi wangkem huidrom lekai da leiba college asida pangthokpaga loinana u chara kaya marumsu thakre ngasi ki thawram atuda Yaripo Universal College ki chairman aduga BJP Manipur Pradesh ki spokesperson Professor Dr. Nimaichan Luang Vice Chairman Dr. M. Rajendra DFO Thawal Leiprakpam Devla Devi IFS SDO BDO Thawal Mayengbam Ingocha Singh MCS Additional SP Operation Thawal Sasidananda Soibam DSP Operation Thawal A. Kalendro Assistant Conservator of Forest Thawal Vanwai Chong Singson Amadi Imphal College ki Thabaktagi Potharaba Principal Late
Principal L. Landoni Devina President Members Oina Saruk Yaki. Tharum adugi saruk ama oina college asigi botanical garden gi campus manungda u chara kaya marum su thaki. Haujik malem gi oina aing asagi khal kaitharakliba asigi maram miyamna khangnaraba ngaktani asigumlaba miyam gi oiba issue asi thengnabada aikoi isa isana maru oina horakliba nahasingna achoba thodang lowdragadi mahusagi khal asi ngakpa ngamloi aduna mahusagi khal ngangnaba honabada ngasigi nahasingna achoba thodang lowbiyo haina appeal tawkhibaga loinana aikoi punna thodang longminase haina miyamda DFO Thawal Leprakpom Deblana appeal tawki ngasigi thoramadu Thawal range ki manungda leiba uchara khwaidagi yamna thaduna hinghanba ngambada makok mathang taraba organization amadi lanai miyoi singdasu citation amasong selgi manapiduna ikai khumnabasu utki More Battalion Assam Rifles na sinduna Banmasab Chayol Gamari Lena Nangasi ki location point KLP gi campus ta uhai panba uchara kaya thabagi thoramama pangthokre ngasigi uchara thabadu da 26 sector Assam Rifles ki commander Sunil Sierana athoiba mitong lenoiduna uchara singadu thaba hodoki Umang kokthokpana miyoibagi khunai asida piragliba awaba chaitheng kaya asidagi khara tawoirabasu koknaba ngamnabagi pandam makhada thoramadu pangthokhibani More Battalion Assam Rifles na tha khudingi hairiba pandam masigi makhada More gi mafam kayada uhai panba kanaraba uchara sing thabagi thabaksu pangthoktuna lakli makhatana su pangthokhigani hairi masigi thoramadu da More Battalion Assam Rifles ki CO Sumit Sud atei officers sing amadi family kyasu saruyaki District Agriculture Office Thawal gi Makhada Kakching District ki Oiba Manipur Supply and Marketing Cooperative Society Godown da date July gi tang taruk Lising ani kun faubada lakhiba harbek lising taret chani kungani thoini lakhiba har sing Kakching Kendra Wabgai Kendra amadi Langmidong Kendra ahum asigi watanaba ngasidagi piba haure haina CH Niladaja EO Agri Langmidong Circle na phongdorakre masigi mathakta sugunu kendra gi har tongan na chingkhre haina su phongdorakli Agri Kakching Circle Agri Wabgai Circle Agri Langmidong Circle amadi department ki staff singa punna lawmi singi awaba konananaba honagani haina su phongdorakre Law sangam amada harbek ama law marak amada harbek ani aduga law pari amadana harbek ahum pigani haina phongdorakli Jiribam District asida COVID Care Center ama hangnabagi damakta amadi COVID laina masing hangalakli basigi yengduna Imphal dagi akhannaba team medical ama helicopter tongduna Joint Director Dr. Susitra Devi na luchingduna team masing asi ayuk pung 10 da Jiribangi Harinagar da leba helipad ta thunglakre ngasi Lakiba team adugi manungda Dr. Susitra Devi Joint Director na luchingduna Medical Directorate ki Head of Department yauraga COVID Care Center ama hangdokna bagi damakta lakhibane Dr. na haikibada numit kharani asigi mamangda police personnel sing handaki COVID-19 gi asida achoba active part ama lobi khiba asida makoi kunga mapalama positive oirakpa asida makoi khara oikraba tungda amu hanna sandorokta nanaba section thorang adu kari kari lokhatpa yabage haibaga loinana juri bamda COVID Care Center ama hangba matamda changadaba logistic manpower amadi training na chingba khudong chaba leinana bagi damakta aikoina yengsinjaba lakpani haina Dr. Susitra na aikoi paumida phongdorakhi Amarom dasu ngasi Juribam District Hospital Uchatol da leriba mafam asida hospital asigi akoibada leriba Mairapai Bay Club amadi Khunja Singna Hospital asibo COVID Care Center ohenbigano atopa mafam amada ohenbiyo amadi Juribam da COVID Care Center ama thamgani haiba se taramna oi haina khongjang changsinkhre loinana hiram asigi matang dasu Chief Minister dasu cherola mathaduna haijakre hairi khongjang loi Sarda Devi Kobi nupi amana haikibada Jiribam District ta amatangairaba hospital ase COVID Center onthokpigano haiki COVID Center ase ahangma mafam model school lairiba mafam asida tawbiyo haiki Jiribam ge hospital da COVID Center onthokpa sidi jiri ge praja singna yaningdaba phongdokchari haiki Hojiki matamda aikoi ge khunai asida hallaman nairakturiba thakha thaksi khasi mangtharakliba kaya asidagi kannaba aikoi ge thainadagi lairaklaba Thak wanglaba wari liba haiba narrative art form storytelling asi mutkidanaba
ꯃꯥꯡꯈꯤꯗꯅꯕ ꯌꯣꯛꯈꯠꯄꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯏꯗꯨꯀꯦꯁꯟ ꯑꯃꯗꯤ ꯂꯦꯕꯔꯒꯤ ꯃꯤꯅꯤꯁꯇꯔ ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯀꯜꯆꯔꯦꯜ ꯐꯪꯁꯟ ꯑꯦꯟ ꯄ꯭ꯔꯗꯛꯁꯟ ꯒ꯭ꯔꯥꯟꯠ ꯁ꯭ꯀꯤꯝꯒꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯔꯤꯄꯣꯛ ꯚꯥꯃꯣꯟ ꯂꯩꯀꯥꯏꯗ ꯂꯩꯕ ꯔꯨꯔꯦꯜ ꯗꯦꯚꯂꯞꯃꯦꯟꯠ ꯐꯥꯎꯟꯗꯦꯁꯟꯅ ꯁꯤꯟꯗꯨꯅ ꯅꯦꯔꯦꯇꯤꯚ ꯑꯥꯔꯠ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡ ꯑꯣꯐ ꯂꯛꯁꯃꯟ ꯗꯤꯒꯕꯤꯖय ꯍꯥꯏꯕ ꯑꯁꯤꯗ ꯊꯥ ꯑꯁꯤꯒꯤ 5ꯗꯒꯤ ꯅꯨꯃꯤꯠ 8ꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯈꯤꯕ ꯋꯥꯔꯛꯁꯣꯞ ꯑꯃ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯅꯤꯁꯇꯔ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯑꯁꯤꯒꯨꯝꯂꯕ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯂꯕ ꯈꯨꯟꯅꯥꯏꯗ ꯑꯉꯛꯄ ꯐꯪꯅ ꯀꯥꯟꯅꯕ ꯄꯤꯔꯤꯕ ꯋꯥꯔꯤ ꯂꯤꯕ ꯍꯥꯏꯕ ꯑꯔꯤꯕ ꯑꯥꯔꯠ ꯐꯣꯔꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯨꯠꯈꯤꯗꯅꯕ ꯌꯣꯛꯈꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯦꯔꯦꯇꯤꯚ ꯑꯥꯔꯠ ꯐꯣꯔꯝ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯋꯥꯔꯤ ꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯔꯨꯔꯦꯜ ꯗꯦꯚꯂꯞꯃꯦꯟꯠ ꯐꯥꯎꯟꯗꯦꯁꯟꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯤꯕ ꯏꯕꯣꯇꯣꯝꯕꯤ ꯃꯦꯃꯣꯔꯤꯌꯦꯜ ꯀꯜꯆꯔꯦꯜ ꯁꯦꯕꯛ-ꯀꯦꯁ ꯑꯦꯋꯥꯔꯗ 2020 ꯌꯥꯏꯔꯤꯄꯣꯛ ꯚꯥꯃꯣꯟ ꯂꯩꯀꯥꯏꯗꯒꯤ AIR ꯏꯝꯐꯥꯜꯒꯤ ꯑꯦꯄ꯭ꯔꯨꯞ ꯑꯥꯔꯇꯤꯁꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯁꯣꯔꯥꯏꯖꯝ ꯒꯨꯅꯤꯟꯗ꯭ꯔꯣ ꯁꯤꯡꯗ ꯑꯗꯨꯒ ꯃꯥꯡꯒꯣꯜꯉꯥꯟꯕꯤ ꯃꯦꯃꯣꯔꯤꯌꯦꯜ ꯀꯜꯆꯔꯦꯜ ꯁꯦꯕꯛ-ꯀꯦꯁ ꯑꯦꯋꯥꯔꯗ 2020ꯅ ꯌꯥꯏꯔꯤꯄꯣꯛ ꯚꯥꯃꯣꯟ ꯂꯩꯀꯥꯏꯗꯒꯤ ꯁꯃꯨꯔꯥꯏ ꯂꯥꯛꯄꯝ ꯀꯨꯟꯖꯕꯤꯍꯥꯔꯤ ꯁꯔꯃꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯁꯦꯜ ꯁꯥꯏꯇꯦꯁꯟ ꯑꯃꯁꯨꯡ ꯁꯣꯜꯒ ꯂꯣꯏꯅꯅ ꯄꯤꯕ ꯑꯦꯋꯥꯔꯗꯁꯤꯡ ꯑꯗꯨ ꯈꯗꯥꯡꯕꯝ ꯏꯉꯣꯆꯥꯁꯤꯡꯅ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯣꯛꯄ KH ꯏꯕꯣꯇꯣꯝꯕꯤ ꯑꯃꯗꯤ ꯈꯗꯥꯡꯕꯝ ꯈ꯭ꯔꯤꯁꯇꯦꯁꯤꯡꯅ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯕꯣꯛ ꯃꯥꯡꯒꯣꯜꯉꯥꯟꯕꯤꯒꯤ ꯃꯤꯡꯗ ꯀꯠꯄꯅꯤ ꯀꯨꯝꯖꯥ ꯏꯪ 2003ꯗ ꯏꯃꯥꯒꯤ ꯇꯦꯡꯊꯥꯀꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯗꯨꯅ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯂꯝꯗ ꯑꯏꯕ ꯑꯃ ꯑꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯊꯧꯗꯥꯡ ꯂꯧꯔꯝꯈꯤꯕ ꯑꯁꯥꯇꯣꯝꯕꯤ ꯅꯤꯡꯊꯧꯖꯥꯅ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯆꯩꯆꯠ 28ꯇ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯗ ꯁꯩꯁꯛ ꯁꯩꯔꯦꯡ ꯁꯩꯄꯥꯜ ꯁꯦꯝꯒꯠꯂꯨꯞ ꯁꯩꯄꯥꯜ ꯌꯨꯅꯤꯌꯟ ꯑꯣꯐ ꯑꯦꯁꯣꯁꯤꯌꯦꯁꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯔꯥꯏꯇꯔꯁ ꯑꯦꯟड ꯄꯦꯇ꯭ꯔꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅꯆꯤꯡꯕ ꯂꯨꯞ ꯀꯌꯥꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯁꯩꯄꯥꯜꯅ ꯁꯤꯟꯗꯨꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯂꯩꯀꯥꯏꯗ ꯂꯩꯕ ꯈꯣꯝꯗ꯭ꯔꯥꯝ ꯗꯣꯔꯦꯟꯗ꯭ꯔꯣꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯩꯄꯥꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯑꯊꯣꯛꯄꯝ ꯀꯨꯂꯆꯟꯗ꯭ꯔ ꯁꯦꯀ꯭ꯔꯦꯇꯔꯤ KC ꯒꯤꯇꯥ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ KSH ꯁꯨꯕꯗꯅꯤ ꯗꯦꯕꯤ ꯏꯗꯤꯇꯔ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝ ꯑꯦꯛꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯀꯦꯟꯗ꯭ꯔꯣ ꯀꯨꯟꯗꯣꯡꯕꯝ ꯑꯃꯗꯤ ꯗꯤꯅꯦꯁꯣꯔ ꯀꯣꯟꯁꯝꯅꯆꯤꯡꯕ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯑꯏꯕꯤ ꯀꯌꯥꯅ ꯃꯤꯅꯅꯤ ꯂꯦꯞꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ ngasi ayu apunba juribam Mairapaibi AJMP Women Association for Economic Development waset juribam Ima Women Association of Kanglaipak Jimwak Women Welfare of Kanglaipak WWOK amadi juri kaithil chawkhat thorang Imalo JKCTHL mangana juribamgi matik chadaba local MLA from Thado O Haiduna PWD colony dagi National Highway Main Road faubada matik chadaba MLA Asabudin from Thado O Haiduna kholau kaya lauduna nupi lupsing rally chatkre हिरम असिगी मतंग दा अपुनबा जुरीबाम मैरापाइबी AJMP गी प्रेसिडेंट S Susila Devi na हाइखिबदा जुरीबाम दा लेरिबा प्रजा सिंगी माइकेदगी ngasi पाक्तंगना COVID-19 पॉजिटिव ओइरकपा मरमदे रेलवे स्टेशन दा ड्यूटी तौरुबदगी ओइरंगनी हाइबगी चाउना थाजबा लई मफम अदुदा ड्यूटी तौरुबा BDF अमदी पुलिस पर्सनल सिंग पुनमक टेस्ट तौबियो हाइरदुना जिरी प्रजा खुदिंगमक टेस्ट तौनिंगबगी अपाम्बा दु फोंदोरकली अमरोमदा कोविड केयर सेंटर अमा अथुबा मतमदा हांगदोपियो जिरीबामगी MLA ना मसिदा तासिनदा उसिनदना लेबा असि पेंदबा मदि प्रजा मियामना महाकु अथुबा मतमदा फम थादोपियो हाइना फोंदोरखी Federation of Government College Teachers Association gi General Secretary Somendro na haikre chahi asigi February gi taraga mathoi da Chief Minister N Biren na taret suba pe piragani haina cabinet approval piduna lauthokrabasu COVID-19 laichat lakhibadagi numit चामग निफु निपाल निसुरब फावबदा लेंगांगना थबकता ओंथोक्तबना अमुक हन्ना ऑनलाइन क्लास तौबा लेपा अदुगा एग्जाम बॉयकॉट तौबा एडमिशन थिंगबा अतै एकेडमिक एक्टिविटी सिंग लेबलगनी वाफम सिंग असे अयुक थांगमैबन इमा पांथोइबी संगलेंदा पाउमिसिंग उनाबदा फोंदोरखिबनी महाना मखा तारदुना क्वारंटाइन सेंटर दा ड्यूटी तौरिबा ओजा सिंगना खोंजंग संगसिनबा यारोय ब्लैक बेस थेलगा तौबियो हाइकी पालिबा लेंगागसिना निशागी लमदा चाउना करबार तौरिबसिंग फागतुना मथिक चाबा चैराक पिबियो हाइना एमसु हेडक्वार्टर्स की एक्सटर्नल अफेयर्स सेक्रेटरी वाई पोलजिना फोंदोक्रे ngasi एमसु हेडक्वार्टर्स की लिचिंग मखादा इम्फाल ईस्ट अमदी वेस्ट की थौमिसिंगना लमफेल अमदी थांगमैबन गे अकोइबदा निशा युगी करबार चाउना तौबा लेरे हाइबा पाउ फंगबदगी ड्राइव चथबदा कंगलातोंबीदा पुननबा होनरंबा लुपा लाख अमा मखाई रोंगी युंगांग अमदी बियर सिंग फागतुना मंगनख्रे लोइनाना मसिदा चेनरिबा मियो अनि इम्फाल PS दा सिनाख्रे हाइना महांगना फोंदोरखी
mahana hai hojik wariba wanar ba matam asida asigumlaba karbar tawriba sing ase lengangna akanba midyeng changhanningi makhata nasu emsuna asigumlaba thabak asigi mayokta drive chathagani haina phongdorakhi Coronavirus na maram oiraduna lockdown amadi curfew tawkhibadagi India panduna leiramba Myanmar macha tara maramdam Myanmar dangasi changkhre mioi tara adu more hospital gi medical gymnast screening tawraba matungda more da leiba integrated check post ICP da che changsing loisilaba matungda makhoi sing adu maramdam Myanmar da changkhibani hairi Korkomna safong khibagi mapalak suba mapong numit July 9 na lakpada Manipur kanglaipa amadi Wesi lamda leiriba yaolu sing amadi mioi khudingmakbu ikai khumnaba utpaga loinana yaifa paujel pirakli Coordination Committee Korkom gi convener I Chaurena thadorpa cherolamana hai Manipur kanglaipa ki yaol ihauda thawaina pontha pikraba athoba thobi sing punamaki mafamda Korkomna yaol gi kai khumnaba uchari loinana yengnabagi chaitheng kaya Mayona duna yaol ihawasigi damakta lepiriba miyam khudingmak pusu thagatli nakalamaromda ngasi malem sin bathungna pandemic oiraba COVID-19 gi laichon amaram oiraduna lebak miyamna thengnariba awaba kaya adusu korkomna saruk yajari Haujik malem gi mipung khudingna thengnariba COVID ki lantheng asi anisuba malem gi lanjau gi hek mathangda malem asigi miyam gi khwaidagi chawba amasu sathiba lanthengni kaidongai oi loigadage khangdaba lantheng asigi siba changbagi langdaida Manipur gi miyam su chathariba laichot asi mayoknari asigumlaba ireipaki chiriba tanja asida phurupcha singna kanglupki wakhal thadoktuna khunai gi leijaba wakhal puthoktuna miyam gi oiba Kanglon semgat patai aduga miyamna amorakai mpham chana langthokpiyo lunana leibiyo miyam marakta lokting setpigano Kaithel the physical distancing tawbiyo chathok sasin tawbada mask opiyo hakchang sajil tawbiyo mayai kaba chinjak chabigano thabak subada ikai pham thokte nupa nupi khaidana thabak subada chilhau thidaba tai karigumbada akhanaba work culture ama sengolhaudrabadi senahauda taragadi mikupta iramdamasi senjau paiba miyan chasingna thadokpa khuraki ina lai saba singi sarau langda thukiduna Manipur kanglaipak matamgi kallaba ireida kanbangamdana lukhiba yai Mito miyan chasingdagi kanjanaba amata ngairaba lambidi sunomba chingpat turel kanba amasong puthokpani maramaduna ireipakpu semgatchanaba amadi COVID-19 dagi kanjanabagi damakta amata ngairaba lambidi aikoi wakhal tabani lengangna thajaba thamlaga hingbada Thoidokna kanaba leiroi chingmi tammi punduna leibak khunai gi oiba apunba midyengda ireibak kallasi amadi coronavirus thinglasi haina korkomna ireibak cha singda paujel pirakli Lomi singi damakta wabi duna ising pinaba hona bibasu nataba khangaboktagi social worker ne haijaba amadi tongan ba mioi kharana khangabok assembly constituency ge tongan ba Local singda ising piduna lomi singi awaba kohale haiduna social media na chingbada tongan ba platform singda lana sandoktuna miyambu lana lamjing naba hona biriba sing adu khudakta lepiyo thabak tawdana tawba saba lomi singbu lana lamjing naba hona biriba se makatana amu hanna tawbigano haina farmer society khangabok AC na phongdorakli Ngasi Khangabokta pangthokpa paumi singa unaba amada Farmers Society Khangabok AC gi President KH Lebak Chauna haikibada Khangabok Kendra gi manung chanba Eco Park ki amadi Kendra sigi akoibada leiriba tongan ba local singi lomi singna ising phangdabadagi awaba kaya marum mayongnaba dagi BJP Manipur Pradesh ki former Vice President Thoksom Jadumani loinana Khangabok ki Jilla Parisad amadi Khangabok Part 1 2 amasung 3 gi Pradhan Singda Farmers Society asina ising purakpa yanaba haijabadagi lomi singi damakta Thawal Damdagi Department ki Miyoi singa loinana ising thabirakuna ngasidi lokol ayambada ising phangle hojik ising phangdana leiriba lokol singso ising yohannaba horsepower 25 ising chingnaba pampi biduna ising yohannaba honabiri hojiksu samram amasung khangabok ke ising yodriba lokol khara leiri maduso hojik ikop ningchau laibung mapaldagi engine season aduna Lohongi local yauna ising phangdriba local singda ising yohonna bayamna kana honari amadi wangjing turel marilgi sangai yumphamda saribada amasigi satar sing loina thadaraga thambal angangbi canal da
ising thaduna ising piba haure maramaduna samramgi ising phangdriba lokol sing isu athuba matamda ising thana ba honari phongdoraki masigi paumising auna baduda farmer society khangabo esigi general secretary M Nandabir amadi atai member sing amasong tungan balomi sing su saruyaki चलिबा थासिगी जुलाई की तांग तरुक्ता हेडक्वार्टर्स IGR साउथ की मखादा लेबा चेक पॉइंट अमदा नुमिदांग पुंग तरुक मखाइरोम ताबदा मोबाइल व्हीकल चेक पॉइंट सीता टेक्नोपल डिस्ट्रिक्ट की गाड़ी चेक तौबदा केनबो बाइक थौदुना लाकपा मियोय अमगे चेंग बेग मनुंगदा सेलोइना लुपा लाख कुनगा माथोय यावरमबदगी फाखिबदा चेनबा मिसक खुलपुआ मोसी चाही कुनगा तरेट अपोकपगी मिंगना खुलपुआ कोनाय हारिबासी पलेल टेक्नोपलदगी फाबने हारिबासी अरानबा पाउनी हाइना यूथ वॉलंटियर्स एसोसिएशन YVA की सेक्रेटरी तखेलंबम उमाकांतना थादोरपा चेरोलमना फोंदोरकली कक्चिंग लमदम असिबु हेना चाखुटपा मदे तंगदु लेताबा शांति लेबा खुनाय अमा ओहेनबदा थौदांग खरदंग ओरबसु लौबा ngamnaba वाखल मानबा नहासिंगना पुनसिंदुना कक्चिंग खुनाय चाखुरहनबा लूप कौबा अमा ngasi semkre लोइनाना मियोय 13 ना साबा एग्जीक्यूटिव मेंबर सिंग खनबदा नतना थबक थौरम सिंग पांगथोकपदा हेना खुदोंग चानाननबा थौ पुगदबा सिंगसु खनख्रे ngasi थौ पुबदा खलबा सिंगदी लूप के प्रेसिडेंट ओइना मोयरांगथेम GTS General Secretary da Samurai Lakpam Mahesh, Finance Secretary da Oinam Nitish Kumar, Joint Secretary Sing Oina Wanglengamba Amasung Tokchom Deepak, Information Secretary da Asem Boris Amadi, Publicity Secretary da Yengkom Premni Haina Lubasigi, Information Secretary gi Chirolamana Fondurakli. India gi COVID-19 na nabadagi fagatpagi chang cha da humfuga mathoi gi changdagi henkre WHO gi report ki matung ina India gi oina mioy million amada चौंगा सुमना मंगा दशमेक अहुम तरेट की चांग कोविड-19 की केस ओइरी अमरोमदा मालेंगे ओइनदी मियोय मिलियन अमदा चांगचता कोविड-19 की केस असे लिसिंग अमगा चामरी यांखैगा हुमदोय दशमेक अनि मंगा ओइरी हाइरी अदुगा चिलगी ओइना मियोय मिलियन अमदा कोविड-19 केस असे लिसिंग तरागा मंगा चामरी यांखै मापलनी पेरू US ब्राजील अमसोंग स्पेन की ओइना मथंग सिना लिसिंग मापल सुमना हुमुद्रा दशमेक नेपाल लिसिंग नेपाल चमंगा हुमफो दशमेक मंगा अदुगा लिसिंग तरेट चामरी तरागा मापल दशमेक अमा अमसोंग लिसिंग मंगा चाहुम यांखै निपाल दशमेक तरेट ओइरी इंडियाना कोविड-19 केस की थेंगनाबदा हॉस्पिटल इंफ्रास्ट्रक्चर मटिक चाना सेंगबतले चलिबा थासिगी जुलाई तरेट फावबदा India da dedicated COVID hospital lising amaga chani somna amma dedicated health care center lising mapal chamapal somna mapal sing hangdoktuna COVID-19 laina laichat naraba singbu yengsinba amadi laingbagi thabak leptana changshinba India da laina asina naba farakpagi chang hengalaktuna sibagi chang hantharakli Hauji India da COVID-19 active case ase lag ani lising yankhai mapal chamanga yankhai taret oiri चाही कुनगमंगा इंडियन एथलीट्स के चीफ कोच ओइरखिबा बहादुर सिंह कोच ओइबगी कॉन्ट्रैक्ट अदो मसागी चाही यामलकपदगी स्पोर्ट्स अथॉरिटी ऑफ इंडिया ना मखाताना कोच ओइबदा याखिद्रे चाही हुमुद्रागा मरी सुरबा एशियन गेम्स 1978 अमसोंग 1982 दा शॉटपुट की गोल्ड मेडलिस्ट असे जून कुंथ्रा दा मागी कॉन्ट्रैक्ट मतम लोइख्रे स्पोर्ट्स मिनिस्ट्री ना बहादुर सिंह गे मसागी चाही यामलकपा मरम मोइरगा मदे गाइडलाइन की मतुंग इना मखाताना कोच ओइनबगी अयाबा पिखिद्रे हाइरी अरोइबदा मरोइबा पाउ मोहन पिजरी Numinini Sathagadaba State Level Webinar Workshop on Adventure Sports ngasi Manipur University na host oiduna hodokre. Kakching District ki uwa thabada thawai yawa mioi ahumda certificate amadi sel gi manasing pikre. Loinana Jiribamda COVID Care Center hangnabagi damakta yengsinba medical team amangasi thunglakre. Ngasi damakta image Paodam loisinjari myam mohanna khurumjari.